Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Mukhyamantri N Biren na hairi National Sports University Safamgi matangda Kanglup kharana masa masagi aningbada thabak tawba chumde Pradhan Mantri Narendra Modi gi Man ki Baat thauram ngasi ayuk pung 13 da Akaswani gi thongda sandokani amasung Leibaga sida COVID-19 dagi naba phagalakpagi changsada marfudra taruk dasmik mapan nipan yaure Leibaga sina malem gi laichet oiriba COVID-19 gi mayukta punna amata oina lanthengnari lamdam sigi miyamna sak khangnaraba miyoi kayanasu lanpham asida mai pangnabagi damak Akaswani Imphal gi ipaw gi kuthangda mipum kudimakna araiba thawung ahum face mask uppa amaga futaruk lamnana leinaba mai mit amadi kucha toina hamdoktuna tarutanana thamnaba appeal tawri Manipuri film actor Khundrakpam Dikina COVID-19 dagi ngakthoknaba miyamda appeal tawraduna hai Mayambu Khundrakpam Dikina khurumjari COVID-19 laichat asidagi ngakthoknaba khwaidigi faraba pambaidi section by bisina oiri sarkarna laichat asi thingnaba honariba asigi mathakta ekhoi punamaksu bhab taminaduna laichat asidagi ngakthoknaba tangai fadabani ohum khak ngakna chatminasi ekhoi khudimakna yumdagi mapan hek thorakpada face mask soidan upsi sapon nataga hand wash sinaduna khutsa sengna hamdoksi amasung mi amaga amagi marakta foot tarukki social distancing thamsi section by bisina isa ekhoi gi nungsiraba imung manung amadi miyambu laichat asidagi kanmangam godoribini mayambu amuka na khurumjari Hauzik mapung oiba pau Leiba ki atai mafam singda pangthoknabagum Mahatma Gandhi laikidabagi humbudra humdoi shuba kumon thauram ngarang Imphal gi GM Hall dasu Martyrs Day haina thauram pangthoki thauram adu da Rajyapal Dr Nazma Heptullah amadi Mukhyamantri N Biren luchingduna Mantri sing amadi MLA singna Mahatma Gandhi gi murti da laikatuna ikai khumnaba utki luchingba sing aduna minute ani tumina letuna Mahatma Gandhi gi mafamda ikai khumnaba utki thauram yawba lakpada paumi singa tongana unaba amada Mukhyamantri N Biren hai National Sports University sanaba lamgi matang English ngani tara tarukta yanaba laikhrabani matamadu da kanagum amatana ayet apan yaudana lamadu National Sports University pitokrabani Mukhyamantri na hai lamda masida laiminariba kanglup khudingmakna masa masagi oiba wakhalonda aning apamba pangtawda tawba haibasi achumba nate madugi mahutta aikhoi punna honaminaduna hena sakotpa rajya mo ohenaba honamirasi haina Mukhyamantri na appeal tawki Manipur Pradesh Congress Committee na sinduna thauramasi Imphal gi Congress Bhavan da pangthoki thauramadu MPCC gi President Govindas Konthaugjam hanagi Mukhyamantri amadi Congress luchingba o ibobi amasung CWC gi member gaikhangam yauna Congress luchingba sing amadi karmi singna Mahatma Gandhi gi murti da laikatuna ikai khumnaba utkhi Shiksha Mantri Sorok Haibam Raje na hai Mahim Loisang Singh yengshinduna academic atmosphere phagathanaba leptana honari COVID-19 gi laichin na maram oiduna matam sangna mahi loisang sing thong lolorba matungda tha asigi kuntare tagi class 9 dagi hauraga mathakta leiba atai class sing mahi tamba hokrabani COVID-19 gi SOP ngangna mahi roising ningthina takpi tambiri bra haibadu mantri na numit kudingi koina chatuni yengsili mantri na ngarangsu Imphal mayolda leiriba Dhanamanjuri University amasung GP Women College ta yengsin bachatki mantri na GP Women College ta hek yawbaga oza singi attendance check tawbada Oza ahumdagi hena karamdabada asawbu phongdoki Dhanamanjuri University da yengsin bachatpadasu oza kaya karaktaba thengnaki tungda khongsada du da yawbu paumi singda mantri na hai COVID-19 gi laichin na maram oiduna mahiroi singna matam sangna mahi tamlaktabagi sothariba singadu kupkhatpa ngamnaba sarkarna piba SOP ngangna class tawnaba thabak lokotpada thawoidaba oza singi matakta sarkarna darkar leba thabak sing lokhatlagani Oza singna mathau masak khangna mahiroi sing muningthina takpi tambina basu mantri na appeal tawki Consumer Affairs Food and Public Distribution Mantri Thokjom Setabrata na hari khunai bu hena chakhona bu honabada laikai singda leirba club singi chawrba daite lei Imphal gi singjamai wangma bagi pati laikai da ngarang pangthokpa United Youth Organization gi sahi machumna chathakadaba Golden Jubilee thorom hawdokladuna mantri na hai laikai amada leirba na harol singbu masa mawu phana thamnaba amadi matik chaba miyo emamam ohennabu honabada club sing azoba daite lauri thormaduna Manipur Vidhan Sabha gi upadaksa Kongkham Robindro amasung MLA H Dingko sarugya ki Manipur da COVID-19 dagi naba phagalakpagi changsada marfudrani pan dasmik ani manga yaure hauzik laina asna naba miyo chama kuntra taruk lairi
COVID-19 common control room nangrang numidaram thadorok pachirol ma da hai hauki pung kun marida anoba positive case tara manga thengnaki aduga kunma thoina naba phaduna discharge toki hauzik pawdo COVID-19 degi sibami gi masing chahum humbudra ma thoi shure Raja sida hauzik apunba positive case lishing kumapan sumna yankhani thogi manungda myo lishing kunipan samngani phumanga naba phaduna discharge tokre maraga sida tha asige tara tarutagi chatharaki ba COVID-19 vaccination program Manipur hauzik pawda sada yankhai mari dasmik manga ahumgi changda tika thadokre punna ge vaccine kapada beneficiary lishing tere chahum taragi manungda hauzik pawda beneficiary lishing ahum samapan marfu taruk tika kapthokre tabiriba pawosi akaswani Imphal dagini प्रधानमंत्री नरेंद्र मोदी की आकाशवाणी की थोंगदा थागी ओइना संदोकपा मन की बात थौरम ngasi yu pung 12 da sandokani masi प्रधानमंत्री की अनिरक सुबा टर्म की 10 सुबा एपिसोड नि थौरम मसिदा प्रधानमंत्री ना लाइबाग असि अमदी मपालम की मियाम दा मा की पुंगनि वा फोंदोकनी मन की बात थौरम असि आकाशवाणी इम्फाल ना सुंगasi yu pung 12 da kangla amasung sangai channel ani makta sandokani प्रधानमंत्री ना वांगांग ba hek loibaga madugi manipuri wahan thok sandokani Manipuri wahan tok asi ngasi numidang pung 9 amuhana sandokani प्रधानमंत्री की वारोल की मणिपुरी वहन तो असी ARLRS सुराचानपुर अजु संदोकनी मार पाइते कबुई थादौ माउ मसुंग तांखुल लोंदना हयिंग संदोकनी लेबाग असिदा COVID-19 देगी नाबा फगलकपुगी चांगचादा मरफुद्रा तरुक दशमिक 7-9 यौरे हौकिबा पुंग 10 दा कोविड की अनाबा लिसिंग 13 हेना नाबा फकरे मंत्रालयना हाय एक्टिव केस की मसिंग हौजिक लेपतना हंथरकली लेबाग असिदा हौजिक एक्टिव केस लाख अमा लिसिंग 68 सन पान kun mari lairi masi apunba positive case ki chada amadasmik manga nipan khaktani Imphal ngasi phongba pawsi singi maroiba pawsingi dama hojik Ngangom Kiran laire Kiran thaga cherishuni Imphal ngasi phongba pawsi singda maroina phongnariba paw khara panba tarabadi Mahatma Gandhi laikidabagi ningsing thoram Martyrs Day Imphal pangthokiba Education Minister S Rajan gi surprise visit chamasung COVID-19 gi mari leno pawsing asin haibatai sana lebakta frontline workers sing February amadagi vaccine kappa hongna bakhangan kre vaccine kudong thiningai oide tonga thajabigano haiba health department ki wafam na ahan headline tori Education Minister Sorokhaibam Rajan gi surprise visit GP College ta oja ahumdagi hena karamdre Minister Saukre haiba pauna pausi asigani sub headline tori pona phamda COVID-19 vaccination gi matangda lana pau sandok pasing sairak phanghangadori pung kunmari da taramanga positive oiki kunma thoi phagat ki haina ahan headline tori Humputra humdo Shiva Martyrs Day pangtokre NSU gi irang marum sadi haiba Chief Minister gi wafamna pausi asidani Shiva headline tawduna phongli Naharol gi thaudangda leiba kining tamna bagidam thawai katkraba singna ningjirama sing mapung phana ba ikoin honaba mathau tai haiba Chief Minister gi wafamna an headline tawri Sanga Express Manipuri da wari sanaduna warishin purungna honagani haiba Chief Minister gi wafamna an headline tawri Khairamban ima kaithel February 15 dagi hangdori haiba pawm su pausi asigi anisu headline tawri Iraibakta Mahatma Gandhi laikidabagi humputra humdo shubuning sing thorom pangtokre NSU gi lamgi matang de irang hobo maram chade haba Chief Minister gi wafamna ahan headline tor Isel Express ta Education Minister na GP College DMU da surprise visit tawkre office karam dabasing dais nan pangadori haina photo konana ahan headline tor Passenger gari sing SOP ngaktre bara hena lobuna miam awawa mayok na re haba pawm su pausi asigi ahan balamai de phongli Imphal Free Press ta Longmi Singi Khongjang Internet Service suspend tawba masung security kankat halabasu Delhi border da miam thomjilak pe hengalak le haba pauna ahan headline tawri Morning Bell da thabak ningthina surum daba singi mathakta akan action lakhat kani haba Minister Rajan phongdoki wafamna headline paw oi Manipur Mail da vaccine sing sep oi tonga sandokpa sing action logan haba official singi wafamna ahan headline tawri Sanga Express English ta COVID na nabag sang hantarakli numit humni subo oina haukiyo pung kunmari da no positive case tara mga thengnaki haina ahan headline tori People's Chronicle da health care worker listing ahum samapan marputaruk hojik pawd vaccine kapkre anowo case tara mga thengnaki haina ahan headline tori Suni Thagachiri Kiran loisilakpada COVID-19 dagi ngak thuknaba face mask upa futaruk lamna leiba khutsa amadi mai mittaru tanana thamba haiba achamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba paw amuhana Mukhyamantri N Biren Nahari National Sports University Sapam gi matangda Kanglup kharana masa gi aningmada thabak tawba chubde Pradhanmantri Narendra Modi gi Man ki Baat thauram ngase yuk pung 13 da Akashwani gi thongda sandokani amasung lebaga sida COVID-19 dagi naba pagalakpugi changsada marpudra taruk dasmik 8-9 yore pawjire